India amasung Pakistan gi oina leirakiba conflict adu yanaba poraktuna hauze asi ceasefire da leire tawbu ceasefire lautokhibaga pung mani manga kanabaga ngamkhaida amu Pakistan gi maikei digi kapsilakba laikre nakala marom da India gi oina su hauze asi Operation Sindur asi loisinma naijri makha chathakigani haiba wafamsi thambaga loinana Indus Water Treaty suspend tawba asi su amuk hanjin khiroi haida fongdokli nakala marom da Pakistan gi oina leiriba laingaki maikei digi handak laikiba India amasung Pakistan gi oiba conflict aduda Pakistan gi maikei gi yamna chauna mai pakle haiduna harauba fongdokli makhoi misam praja kaya amasu lan ngamle haiduna celebrate taunaba aikoina social media singda mayek sengna uba fangdi khudingmapu anoba video amada amukka na toramna ukchiri ngasi video asida matam khara gi oina India amasung Pakistan gi oina yamna tamtina ungkhana ramba adu ceasefire poraktuna khulai thanaba lepkibagi oiba matang asida Irang asi haurakpadagina hausi fawbagi oina lakhiba journey amasung hausi ceasefire porakpa asi fawbada kari karamba fibamda lainaribagi haibagi mata asida yengbinasi Ihan hanbasidi India amasung Pakistan gi oina leiriba conflict asi ceasefire porakpa asida Pakistan hairiba country asigi oinadi masida leiriba sarkar amasung misam prajasingi oinadi ceasefire lakpa asi achouba mai pakpani haiduna yamna kanna launari Taubatabu numit humnigi oina laikiba conflict aduda Pakistan gi side gi makhoi gi oiba government official gi side gi fawba claim tawkiba India gi Rafale fighter jet fawba yauna fighter jet manga kapthai haikiba adugi oiba part maset natragana evidence oiba yaba karigumba polam amata hauji fawba chapchana sini haiduna puthokuna verify tawba laitri Maramaduna India amasung Pakistan gi oina laikiba conflict aduda Pakistan gi side gi fighter jet kapthai haibagi oiba wafam asi evidence oina makhoi gi defense minister gi maikei digi international media amada chatlaba matungda Pakistani defense minister gi maikei digi India gi oina leiriba social media handles sing asida ukiba duni haiduna madu oina evidence oina puthokiba du nattana atopa evidence oiba yaba polam amata puthoraktaba na maram oiduna Misam praja khakta nattana government official na faw claim tawriba fighter jet kapthai haibagi oiba paw asi aranba paw ni haiduna malemda leiriba mipum khuding makki maikei digi hauzik launari aduga India gi side ki oina J17 amasung F16 kapthai haibagi oiba wafam sing asidi social media pai diba influencer khara aduga media house khara gi maikei digi claim tawba nattana government ki maikei digi officially hairiba adu claim tawkiba leitabanina masigi oiba wafam asidi makha leitre Ceasefire porakraba matung asida India government ki maikei digi ngamkhai gi oina songnakhiba khutoknabagi oiba thogdo aduda leikidraba lanmisingi oiba makhoi gi haksang asi ikai khumnabaga loinana porakpagi oiba media coverage ka loinana hauji asi chathari ngarang fawbagi oina leikiba MEA amasung army air force singi oiba press briefing aduda fongdokhiba wafam sing adudagi annoba thoidokpa leitri aduga mathangsina ngarangi oiba thogdo aduda government ki side tagi directly claim tokidaba mali adubu media sing asida yamna kan claim tokiba wafam ama haiba taragidi India gi fighter jet pilot nupi ama capture tokibagi oiba wafam aduni hairiba asigi matangdadi Manipur da leiba Pakistan gi paw marik chumba khangmani haiduna swaida fongnariba paw asi lale haiduna madugi proof lei haina fongdoklamba miyusingsu adumak yaukibani adubu hauji fawbagi oinadi madugi oibasu thoidokpa update amata uba fangde hauji ceasefire laklabanina madugumba adu thorakpa yabagi matamdi yaurabani tasengna faba oiragadi mamangdasu tawkiba adugumna prisoner of war oina masi fare haiduna yamna chawthokna puthoknabani masigumba asidadi masini hauji fawbagi ceasefire yaurukpagi oiba matang asida leiriba fibam khara aduga mathangsina ceasefire porakpa asi fawbada India amasung Pakistan gi oina matam kharagi oina leikiba conflict adu kanana mai pakpage haibagi oiba wahang asini yanan basidi international relation amasung global politics ki oiba point asida yengduna operation sindur launch tawtringai mamang Russia ki maikei digi India da kolai deliver tawrokpa matamda channel asida fongdokhiba wafam adugi oiba matangda yengminasi hairiba video aduda malem asigi oina leiriba super power khusu khulaising export tawba country sing asigi oinadi lanfam ama thokpa haibasi makogi khulaising adu display tawnabagi damakta mela ama gumbani haiba wafam aduni maduda fongdok chakiba India amasung Pakistan gi marakta lan thokpa taragadi Pakistan amasung India asnisina lan ngamba ngamdaba USA China amasung Russia hairiba country ahum asidi yamna chawna mai pakpa yai haibagi oiba wafam aduni Hauji ceasefire fawba lakpagi oina leiriba fibam asida USA hairiba country asina number 1 mai pakpa oikre mapangan kalaba nuclear weapons sing leiraba country anibu lan themjinba ngambagi yamna chawba credit adu lawkhibada nattana nakal animaki oina leiriba fibam asida US ki maikei gi makoi interest ta karagadaba moong singda khut thinjilakba horakli
ꯃꯊꯪꯁꯤꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯈꯔ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯤ ꯔꯁꯤꯌꯥꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯈꯤꯕ S-400 ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤꯗ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ S-400 ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯂꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯑꯃ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭री ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯐꯪꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯅꯗꯤ ꯃꯥꯡꯖꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯆꯩꯅꯥꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ HQ-9 ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯑꯦꯇꯦꯛ ꯇꯧꯅꯤꯡꯕ ꯃꯐꯝ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯂꯤ ꯍꯤꯠ ꯇꯧꯕ ꯉꯝꯈꯤꯕ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯐꯥꯎꯕ ꯊꯨꯒꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯏꯃꯦꯖꯇ ꯑꯁꯣꯛꯄ ꯈꯔ ꯂꯩ ꯍꯥꯏꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯗꯨ ꯆꯩꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯃꯜ ꯍꯣꯡꯕꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯖꯗꯕ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯇꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯣꯡꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯅꯕꯗ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯑꯣꯞꯁꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯅꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯄꯥꯀꯤꯁꯇꯥꯟꯗ ꯃꯊꯧ ꯇꯧꯕ ꯉꯝꯈꯤꯗꯕꯁꯤꯅ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯄꯥꯝꯅꯕꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯤꯂꯤꯇꯔꯤ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯁꯣꯀꯦꯁ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯈꯔ ꯂꯩꯈꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯀꯥꯁ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯥꯝꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯁꯥꯏꯠꯇꯒꯤ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯈꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯖꯤꯅꯁꯂꯤ ꯗꯦꯕꯂꯞ ꯇꯧꯖꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯐꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯎꯠꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯃꯊꯪꯗꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔꯕꯦꯁ ꯀꯌꯥ ꯑꯃꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯀꯝꯄꯅꯤ ꯑꯅꯤ ꯄꯨꯟꯅ ꯗꯦꯕꯂꯞ ꯇꯧꯃꯤꯟꯅꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯥꯡꯕꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯨꯄꯔꯁꯣꯅꯤꯛ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯑꯁꯤ ꯐꯤꯂꯤꯄꯤꯟꯁꯀꯨꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯍꯧꯖꯤꯛ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯥꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯐꯩ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯂꯥꯟꯐꯝꯗ ꯑꯃꯨꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯤna ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯒ꯭ꯔꯥꯎꯟꯗ ꯀꯝꯗꯧꯅ ꯃꯊꯧ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯊꯥꯖꯕ ꯋꯥꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯕꯨ ꯆꯞ ꯆꯥꯅ ꯇꯦꯁ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨꯁꯨ ꯎꯠꯄ ꯉꯝꯈ꯭ꯔꯦ ꯃꯊꯪꯁꯤꯅ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯡꯖꯕ ꯇꯣꯡꯖꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯥꯡꯕ ꯂꯥꯟꯐꯝ ꯅꯠꯇꯕ ꯂꯥꯟ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯈꯨꯠꯂꯥꯏ ꯊꯥꯅꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯁꯤꯁꯐꯥꯌꯔ ꯐꯪꯕ ꯂꯥꯟ ꯂꯣꯏꯁꯤꯟꯕꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯀꯟꯇ꯭ꯔꯤ ꯑꯗꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯗ ꯊꯣꯏꯗꯣꯛꯅ ꯂꯥꯛꯆꯕꯒꯤ ꯃꯃꯤ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔ ꯂꯥꯛꯄ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯄꯣꯏꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯄ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯥꯏꯠꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯦꯞꯁꯤꯜꯂꯛꯄ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯕꯨ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇ ꯂꯦꯞꯍꯟꯕ ꯉꯝꯈꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯌꯦꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯈꯨꯠ ꯊꯥꯅꯕ ꯑꯗꯨ ꯂꯦꯞꯂꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯈꯛ ꯄꯣꯔꯛꯈꯤꯕꯅꯤ ꯃꯁꯤꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯌꯦ ꯃꯔꯝ ꯑꯗꯨꯅ ꯄꯦꯍꯜꯒ꯭ꯔꯥꯝ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯀꯦꯂꯤ ꯂꯧꯈꯠꯂꯛꯈꯤꯕ ꯑꯦꯛꯁꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯟꯗꯣꯛꯂꯣꯏ ꯃꯁꯤꯗ ꯚꯤꯖꯥ ꯀꯦꯟꯁꯦꯜ ꯇꯧꯕ ꯕꯣꯔꯗꯔ ꯀ꯭ꯂꯣꯖ ꯇꯧꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯆꯧꯕ ꯏꯁꯨ ꯑꯣꯏꯔꯤꯕ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯁꯁꯄꯦꯟ ꯇꯧꯕ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯄꯥꯀꯤꯁꯇꯥनी ꯂꯨꯆꯤꯡꯕ ꯕꯤꯂꯥꯋꯜ ꯚꯨꯠꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯔꯛꯇꯨꯅ ꯏꯁꯤꯡ ꯊꯤꯡꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯁꯤꯡ ꯊꯤꯡꯕ ꯌꯥꯔꯣꯏ ꯊꯤꯡꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟꯁꯤꯡ ꯑꯁꯤꯗ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯟꯁꯤꯡꯒꯤ ꯆꯦꯟꯊꯍꯜꯂꯛꯄ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯐꯥꯎꯕ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯊꯪꯁꯤꯅ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯂꯩꯈꯤꯕ ꯇꯦꯟꯁꯟ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯛꯆꯅ ꯇꯧꯈꯤꯕ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯈꯤꯕꯒꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯀꯌꯥ ꯑꯃ ꯂꯩꯖꯔꯒꯁꯨ ꯁꯦꯠꯕꯦꯛ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯕ ꯋꯥꯍꯪ ꯑꯁꯤ
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯁꯤ ꯌꯥꯝꯅ ꯂꯥꯛꯆꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯂꯤꯕꯅꯣ ꯉꯥꯝꯊꯣꯛꯍꯧꯕ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯎꯪꯈꯠꯅꯔꯕ ꯂꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯥꯟ ꯂꯦꯞꯄꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯦ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯖꯕꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯂꯦꯞꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯂꯩꯉꯥꯛꯂꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯧꯅꯔꯛꯂꯤ꯫ ꯃꯊꯪꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯂꯦ, ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ, ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄꯤꯟꯅꯅꯕ ꯄꯥꯔꯠꯅꯔꯁꯤꯡ ꯋꯥꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯄ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯇꯥꯡꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯈꯔ ꯎꯕ ꯐꯪꯈꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯗ ꯇꯧꯅꯤꯡꯕ ꯇꯧꯖꯔꯣ ꯍꯥꯏꯕꯒꯨꯝꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯔꯣꯏ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯎꯅꯈꯤꯕ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯕꯨ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯇꯔꯚꯤꯟ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯒꯠꯇꯨꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ.ꯑꯦꯅꯁꯨ ꯂꯦꯞꯄꯤꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯇꯥꯏꯑꯣꯟꯅꯕ ꯈꯔ ꯎꯕ ꯐꯪꯂꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯣꯏꯁꯟ ꯇꯧꯕ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯁꯨ ꯀꯣꯏꯁꯟ ꯇꯧꯕ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯁꯤꯅ ꯐꯣꯔꯦꯟ ꯇꯨꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯩꯁꯥ ꯇꯤꯡꯗꯨꯅ ꯆꯠꯂꯒ ꯀꯔꯤ ꯔꯤꯖꯟ ꯐꯪꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯣꯔꯦꯟ ꯇꯨꯔ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯕꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯤꯁꯐꯥꯌꯔ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯤꯖꯜ ꯑꯁꯤ ꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯊꯪꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇ ꯂꯦꯞꯄꯝꯕ ꯃꯥꯟꯕ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯌꯨ.ꯑꯦꯁ.ꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯀꯌా ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯊꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯄ ꯌꯨ.ꯑꯦꯁ.ꯀꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯔꯤꯕ ꯌꯨ.ꯑꯦꯁ.ꯀꯤ 93ꯁꯨꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯁꯤꯁꯐꯥꯌꯔ ꯑꯁꯤꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯂꯤꯁꯤꯡꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯤꯕ ꯀꯥꯁꯃꯤꯔꯒꯤ ꯏꯁꯨ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯗ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏꯂꯦꯇꯔꯦꯜ ꯑꯣꯏꯅ ꯈꯟꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯤ.ꯑꯣ.ꯀꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯧꯅ ꯂꯥꯛꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯑꯄꯥꯝꯕꯒꯤ ꯑꯒꯦꯟꯁꯇ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯑꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯦꯟꯅꯗꯕ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯌꯨ.ꯑꯦꯁ.ꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ꯫ ꯀꯅꯥꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯌꯦꯠꯅꯔꯤꯕ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯣꯏꯅꯁꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯅꯣ ꯑꯗꯨꯒ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯑꯣꯏꯅꯕ ꯄꯣꯏꯟꯠꯁꯤꯡꯒ ꯂꯣꯏꯅꯅ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯁꯨ ꯁꯤꯁꯐꯥꯌꯔ ꯍꯦꯛ ꯄꯣꯔꯛꯈꯤꯕꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯑꯣꯏꯅ ꯕꯣꯔꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯉꯥꯛꯂꯤꯕ ꯕꯤ.ꯑꯦꯁ.ꯑꯦꯐꯁꯤꯡꯗ ꯐ꯭ꯔꯤ ꯍꯦꯟꯗ ꯄꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯛꯄ ꯌꯥꯕ ꯆꯤꯡꯅꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯕꯤ.ꯑꯦꯁ.ꯑꯦꯐꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯥꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯔꯗꯔꯗꯨ ꯃꯈꯣꯏꯗ ꯁꯤꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯁꯐꯥꯌꯔꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤꯕ ꯑꯁꯤ ꯁꯤꯁꯐꯥꯌꯔ ꯂꯥꯛꯄ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯅꯧꯍꯧꯅꯅ ꯃꯈꯥ ꯆꯠꯊꯕ ꯌꯥꯕꯒꯤ ꯃꯔꯝꯁꯨ ꯑꯗꯨꯃꯛ ꯄꯤꯗꯕꯗꯤ ꯅꯠꯇꯦ꯫